Amutang popa may pokni. Amo hanaso halaklaroi khangna khangna. Karigi amana amabu nusinadriba. Amana amabu yengthinariba. Poklabadi siba habase masana tabane. Aigi punsi warise mayamda tahanjage hana ithokjabane. Ngasigi taibangpan asida mama mapa leitaba masa maraibak thiriba miyo kya ama leiri. Mayamdugi marakta aisho amane habi yai. Punamaksa aikoibu sembiriba mapu magi lila ngaktane. Aina aigi warise ithokpa matamda karigino khangde. Mitki pisa khama ngamdana matamta lepa leitana tarai. Tarakano habsu yade. Mayam aigi ming isang masa kawe. Aikoigi isinawse ahumne. Aina itontomine. Numiado 2014 ge November ge date 9 thangji numine. Mama ibani khak yumda lei. Numito aidi school chatre. Akhoi dadaga chesegadi school chakhi. Babana turenda khoisoba sakhibane. Aigi imado mafi maron nana lusinduna aingonda isamacha mama thabamda chatluge haramki. Aina maduda mama kaidano ai lake. Adubu mamana lakpa yaroi mama se thabak sapana haraki. Maduda aina adudi mama nang halapa matamda asapot mihamo leroko. Mama so haiduna sakre. Aisu ngahak sumangda lekhagi imanabi angangsingduga marbondo sanaduna lay. Ngahaki matung dada so chesi hoso iskun halame. Baba so khoiso pasakibada nga mayama pharaga halae. Aduga aingonda isan namadi na hangki. Matuda aina baba mama do pirolo silaga sakibane. Madu baba na kadaidabu chatliba jano. Hoi hoi laksarani haraga imungda sangkre. Matamda sandya sangma matam yausilae. Aina lai thamaido thandoe. Aduga chechena chak thongnaba lena khatagi chingakang bakara lausinduna chak thongba hokre. Baba na mangonda leptuna yamna sauna hai. Namado hoji phabo lakte kaide satlibano ma handala kiseno. Haraga yamna sauna yumdagi thoke. Dada cheche ai tumi lay. Nundangi pung tare hele. Adubu mamado halaktre. Ekoisu chaka chadabi mama bado ngaiduna larik tawduna lay. Aduga di babado ngihak laybaga yupuna ngaroga halame. Aduga nama halaktriba haina chechega dadaga da hange. Chechena baba halaktre haina khome. Madudu babado piknauna sauraga sakumda leba pose kudimang langkaiba horaki. Babado dada amadi chechena khame. Adubu babadi asawbana aikogi huna maza ama leibado madu phaba babana kawba matamda huidusu chaina kana phangame. Aishu babagi matawdo uba matamda pakhatuna kapame. Adugadi numito mamadi adum halakhitre. Masidagi akhoi imungsa mahi lamba kangkhong saba habado oiki. Babasu yu adum lepa leitana thalaki. Aduga mamasu adum halakhitre. Masigi matungdagi dada cheche ai skun tamasu adum sakhitre. Akhoi imungsa kari haini haipam khangdre. Mayam nongnini mahokraba matong akhoi babagi mananupa thokpa amana akhoi mamado atopa nupada chengkhra haina babada pauta makhi. Babado yamna sauki. Masin thiba suklep leplamde. Aduga babado yamna sunungakhide. Yamna su kapki. Mamana atopa nupada chengkhraba matong baba dada cheche mama pamdase yamna saurame. Sikhra haina su khalle. Asumna matam kra hokraba matong nongma akhoi mi khara lakhi. Akhoi di hana kemte khangmanate. Akhoi gi yumda pupuna bandop thamduna leramki. Pupudi laikhidre. Aduga bandop thambado bababudi khange. Hana pupu baba hoina thamkhibo ora male. Akhoi di khangamkhide. Akhoi gi yumda laiba mi sinduna solonki. Masigi numitudagi akhoi babagi manapa thokpa mogi yumda lekhi. Aigi dadado Uripoki yenlo pambola from amada laikre. Aduga akhoi chena babagi mamanaba amagi yumda angang lawagi laikre. Kasam thongdane. Aduga hojiti babaga ai khaktanga hawki.
ꯕꯕꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯊꯣꯛꯄ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯕꯕꯥ ꯏꯕꯥꯅꯤꯒꯤ ꯄꯥꯈꯟ ꯈꯜꯂꯒ ꯆꯔꯨꯅ ꯀꯨꯞꯇꯨꯅ ꯁꯪ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯂꯩꯈꯤ꯫ ꯃꯌꯥꯝ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯤ꯫ ꯃꯤꯠꯀꯤ ꯄꯤꯁꯦ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯕꯕꯥꯅ ꯅꯨꯃꯤꯗꯥꯡ ꯃꯆꯥ ꯑꯩꯉꯣꯟꯗ, ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯩꯉꯣꯟꯗ ꯌꯨ ꯂꯧꯔꯨꯁꯨ ꯍꯥꯏꯅ ꯑꯗꯨꯝ ꯊꯥꯏ꯫ ꯋꯥꯔꯤꯁꯦ ꯈꯔ ꯁꯝꯖꯤꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯅꯨꯃꯤꯠꯇꯣ ꯕꯕꯥ ꯂꯩꯇꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯏ꯫ ꯆꯥꯛꯁꯨ ꯆꯦꯡ ꯂꯩꯇꯕꯒꯤ ꯊꯣꯡꯗꯦ꯫ ꯕꯕꯥꯗꯣ ꯌꯨ ꯐꯨꯟ ꯉꯥꯎꯔꯒ ꯅꯣꯡ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯍꯜꯂꯛꯈꯤ꯫ ꯑꯩꯅ ꯕꯕꯥꯗ ꯍꯥꯏ, ꯕꯕꯥ ꯑꯩ ꯆꯥꯛ ꯊꯣꯡꯗꯤꯌꯦ, ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯗꯣ ꯀꯩꯝꯇ ꯈꯨꯝꯗꯦ, ꯐꯃꯨꯡ ꯆꯪꯈꯤ꯫ ꯑꯗꯨꯒꯗꯤ ꯕꯕꯥꯗꯣ ꯑꯩꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯦ꯫ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯅꯪ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯗꯤ ꯅꯪ ꯀꯀꯥ ꯍꯣꯏꯗ ꯆꯥꯔꯨꯆꯣꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯇꯜꯂꯦ, ꯀꯃꯥꯏꯅꯁꯨ ꯆꯪꯉꯨꯅꯤ꯫ ꯑꯩ ꯄꯨꯛ ꯄꯥꯏꯗꯨꯅ ꯈꯥꯡꯈꯤ꯫ ꯏꯁꯤꯡꯁꯨ ꯐꯖꯅ ꯊꯛꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯛꯏ꯫ ꯐꯃꯨꯡꯁꯨ ꯑꯃꯈꯛꯇꯅꯤ ꯊꯥꯔꯤꯕꯁꯦ꯫ ꯑꯩꯈꯣꯏ ꯄꯥꯈꯟ ꯌꯨꯝꯗꯨꯁꯨ ꯆꯔꯨꯅ ꯀꯨꯞꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯁꯨ ꯐꯅꯌꯥꯝꯅ ꯌꯨꯔꯦ꯫ ꯃꯗꯨꯗ ꯕꯕꯥꯗꯤ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯑꯩꯅ ꯃꯈꯥꯗ ꯐꯛ ꯊꯥꯗꯨꯅ ꯇꯨꯝꯈꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯁꯤꯜꯂꯛꯄꯒ ꯑꯩꯅ ꯍꯤꯞꯄꯤꯕ ꯃꯄꯥꯗꯣ ꯃꯗꯨꯗ ꯏꯁꯤꯡ ꯌꯧꯔꯛꯇꯨꯅ ꯑꯩ ꯑꯃꯨꯛ ꯀꯥꯡꯈ ꯃꯈꯥꯗ ꯑꯣꯏꯅ ꯑꯃꯨꯛ ꯆꯪꯗꯨꯅ ꯂꯩꯈꯤ꯫ ꯑꯩ ꯆꯥꯛꯀ ꯂꯥꯝꯕꯒ ꯑꯍꯤꯡꯗꯣ ꯇꯨꯝꯊꯕꯁꯨ ꯌꯥꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯏꯆꯝꯃꯆꯥ ꯏꯆꯝꯃꯆꯥ ꯍꯥꯏꯅ ꯀꯧꯔꯛꯈꯤ꯫ ꯕꯕꯥꯗꯣ ꯏꯁꯤꯡ ꯊꯛꯀꯦꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯣ ꯑꯩ ꯉꯁꯥꯏꯃꯛꯀꯤ ꯇꯨꯝꯗꯕꯗꯣ ꯇꯨꯝꯅꯤꯡꯉꯛꯄ ꯃꯇꯝ ꯑꯣꯏꯈꯤꯕꯒ ꯑꯩꯅ ꯕꯕꯥꯗ, ꯕꯕꯥ ꯅꯪ ꯑꯗꯨꯝ ꯍꯧꯒꯠꯂꯒ ꯏꯁꯤꯡꯗꯣ ꯊꯛꯑꯣ ꯍꯥꯏꯔꯒ ꯑꯩ ꯑꯗꯨꯝ ꯇꯨꯝꯁꯤꯜꯂꯦ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯅꯗꯤ ꯑꯗꯨꯝ ꯃꯆꯤꯟꯗꯒꯤ ꯇꯞꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯑꯩ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯩ ꯉꯔꯥꯡ ꯃꯈꯥꯗ ꯇꯨꯝꯍꯧꯕꯅꯦ꯫ ꯑꯗꯨꯒꯗꯤ ꯐꯃꯨꯡꯗ ꯑꯣꯏꯅ ꯇꯨꯝꯃꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯑꯩ ꯌꯥꯝꯅ ꯉꯛꯈꯤ꯫ ꯑꯩꯅ ꯃꯈꯥꯗ ꯕꯕꯥꯗꯣ ꯇꯨꯝꯕ꯭ꯔꯥ ꯌꯦꯡꯕ ꯃꯇꯝꯗ ꯕꯕꯥꯗꯣ ꯃꯈꯨꯠꯇ ꯃꯊꯕꯥꯛ ꯊꯝꯗꯨꯅ ꯃꯆꯤꯟꯗ ꯏ ꯈꯔ ꯊꯣꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯕꯕꯥ ꯕꯕꯥ ꯍꯥꯏꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯣ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯅ ꯕꯕꯥꯗꯣ ꯇꯨꯝꯃꯤ ꯃꯥꯜꯂꯦꯅ ꯈꯜꯂꯒ ꯃꯆꯤꯟꯗ ꯏ ꯊꯣꯛꯏꯕꯗꯣ ꯑꯩꯅ ꯇꯩꯊꯣꯛꯄꯤꯔꯕ ꯃꯇꯨꯡ ꯕꯕꯥꯒꯤ ꯃꯅꯥꯎꯄꯥ ꯊꯣꯛꯄ ꯑꯗꯨꯒꯤ ꯃꯌꯨꯝꯗꯨꯗ ꯑꯩ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯀꯀꯥ ꯑꯗꯨꯗ, ꯀꯀꯥ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ, ꯆꯥꯛ ꯂꯩꯕ꯭ꯔꯣ, ꯆꯥꯛ ꯈꯤꯇ ꯆꯥꯒꯦ꯫ ꯀꯀꯥꯗꯨꯅ, ꯆꯥꯛꯂꯣ, ꯂꯩꯕꯅꯦ, ꯕꯦꯝꯃꯒ ꯇꯧꯔꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯣ ꯍꯥꯏꯗꯨꯅ ꯀꯀꯥꯒꯤ ꯃꯆꯥ ꯕꯦꯝꯃꯒ ꯑꯩꯒꯁꯦ ꯆꯥꯛꯇꯣ ꯄꯨꯟꯅ ꯆꯥꯃꯤꯟꯅꯈꯤ꯫ ꯀꯀꯥꯗꯨꯅ ꯑꯩꯉꯣꯟꯗ, ꯏꯆꯝꯃꯆꯥ, ꯉꯔꯥꯡ ꯕꯕꯥꯕꯨ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯄ꯭ꯔꯣꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯗꯨꯒ ꯀꯀꯥ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯦ, ꯆꯦꯡ ꯂꯩꯇꯗꯅ ꯍꯥꯏꯈꯤ꯫ ꯃꯌꯥꯝ, ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯋꯥꯔꯤ ꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯌꯥꯝꯅ ꯀꯞꯄꯦ꯫ ꯀꯀꯥꯗꯨꯅ, ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯅꯄꯥꯗꯤ ꯌꯨ ꯉꯥꯎꯕꯅꯤꯅ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ, ꯅꯪꯗꯤ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ, ꯀꯀꯥ ꯉꯁꯤ ꯊꯣꯡꯅꯕ ꯆꯦꯡ ꯈꯛꯇ ꯄꯤꯌꯣ꯫ ꯀꯀꯥꯗꯨꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯕꯦꯝꯃꯗ ꯆꯦꯡ ꯃꯤꯔꯣꯝ ꯑꯃ ꯆꯦꯡꯐꯨꯗꯒꯤ ꯂꯧꯔꯨꯆꯣ ꯍꯥꯏꯔꯒ ꯆꯪꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯦꯡꯗꯣ ꯕꯦꯝꯃꯗꯨꯅ ꯄꯨꯊꯣꯔꯛꯑꯦ꯫ ꯀꯀꯥꯅ ꯆꯦꯡꯗꯣ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯈꯟ ꯁꯥꯔꯤꯕ ꯌꯨꯝꯗꯨꯗ ꯂꯥꯛꯑꯦ꯫ ꯀꯀꯥꯅ ꯑꯩꯉꯣꯟꯗ, ꯅꯄꯥꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯃꯥꯜꯂꯦꯅꯦ ꯍꯥꯏꯔꯒ ꯇꯥꯃꯣ ꯇꯥꯃꯣ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯩꯗꯤ ꯃꯄꯥꯟꯗ ꯋꯥꯏ ꯁꯤꯠꯀꯦꯅ ꯇꯧꯔꯒ ꯂꯩ꯫ ꯃꯇꯝꯗꯨꯗ ꯀꯀꯥꯁꯦ ꯑꯩꯉꯣꯟꯗ ꯐꯤꯡꯅ ꯀꯧꯔꯛꯈꯤ꯫ ꯏꯆꯝꯃꯆꯥ, ꯕꯕꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ, ꯅꯪꯕꯨ ꯑꯝꯇ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯌꯥꯝꯅ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯉꯦ꯫ ꯑꯗꯨꯒꯗꯤ ꯃꯌꯥꯝ, ꯀꯀꯥꯅ ꯕꯕꯥꯁꯦ ꯂꯩꯇ꯭ꯔꯦ, ꯅꯪꯕꯨ ꯕꯕꯥꯁꯦ ꯀꯧ ꯏꯆꯝꯆꯥ ꯍꯥꯏꯗꯨꯅ ꯀꯞꯄꯛꯈꯤ꯫ ꯑꯩꯁꯨ ꯀꯞꯄꯦ꯫ ꯑꯩꯅ ꯕꯕꯥꯒꯤ ꯃꯈꯣꯡꯗꯣ ꯄꯥꯏꯗꯨꯅ, ꯕꯕꯥ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯑꯩꯅ ꯀꯞꯄ ꯑꯗꯨꯗ ꯀꯀꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯩꯕꯨ ꯊꯦꯝꯕꯤꯈꯤ꯫ ꯀꯀꯥꯅ ꯑꯩꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯋꯦ꯫ ꯀꯀꯥꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯣꯏꯅ ꯗꯗꯥ ꯆꯤꯆꯦ ꯍꯣꯏꯗꯁꯨ ꯄꯥꯎ ꯍꯥꯏꯗꯨꯅ ꯆꯤꯆꯦ ꯗꯗꯥꯁꯨ ꯂꯥꯛꯑꯝꯃꯦ꯫ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯊꯧ ꯃꯉꯝꯗꯣ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝ, ꯑꯩ ꯋꯥꯔꯤꯁꯦ ꯏꯕ ꯉꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯕꯕꯥꯁꯨ ꯑꯩꯕꯨ ꯇꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯃꯥꯁꯨ ꯃꯆꯥ ꯑꯩꯈꯣꯏꯕꯨꯗꯤ ꯅꯨꯡꯁꯤꯗ꯭ꯔꯦ, ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫
ꯑꯩ ꯏꯃꯥꯕꯨꯗꯤ ꯋꯥꯔꯧꯗꯕ ꯉꯝꯗꯦ, ꯑꯁꯨꯛ ꯊꯃꯣꯏ ꯀꯟꯕ, ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕ ꯕꯕꯥꯒꯤ ꯁ꯭ꯋꯥꯔꯁꯨ ꯀꯀꯥꯗꯨꯅ ꯇꯧꯔꯒ ꯌꯥꯝꯅ ꯄꯤꯛꯅ ꯂꯥꯏꯒꯤ ꯑꯣꯏꯅ ꯁꯣꯟꯈꯤ꯫ ꯆꯦꯆꯦꯅ ꯑꯩꯕꯨ ꯆꯦꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯁꯤ ꯍꯥꯏ꯫ ꯃꯗꯨꯗ ꯀꯀꯥꯅ ꯆꯦꯆꯦꯗ ꯏꯆꯥ ꯃꯆꯥꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯀꯀꯥ ꯍꯣꯏꯗ ꯑꯗꯨꯝ ꯂꯩꯈꯤ꯫ ꯆꯦꯆꯦ ꯗꯗꯥꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯦꯆꯦ ꯗꯗꯥꯒ ꯑꯃꯨꯛ ꯀꯥꯏꯅꯔꯦ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯌꯥꯝꯅ ꯄꯥꯛꯅ ꯂꯩꯃꯤꯟꯅꯕ ꯐꯪꯉꯛꯇꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯌꯥꯝ ꯀꯀꯥꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯀꯅꯥꯅ ꯅꯨꯡꯉꯥꯏꯅꯤ, ꯀꯅꯥꯅ ꯂꯩꯍꯟꯅꯤꯡꯉꯅꯤ? ꯃꯤꯒꯤꯁꯨ ꯃꯆꯥ ꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯀꯀꯥꯗꯣ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯀꯀꯥꯒꯤ ꯃꯆꯥ ꯕꯦꯝꯃ ꯏꯕꯥꯅꯤꯁꯦ ꯇꯨꯝꯃꯒ ꯂꯩ꯫ ꯀꯀꯥꯒꯤ ꯅꯨꯄꯤꯁꯤꯅ ꯏꯆꯥ ꯃꯆꯥ ꯍꯧꯒꯠꯂꯛꯑꯣ, ꯋꯥꯏ ꯇꯩꯔꯨ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯐꯠꯇꯕꯤ ꯑꯃꯒꯤ ꯁꯛ ꯂꯧꯗꯨꯅ ꯑꯩꯕꯨ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯈꯨꯄꯥꯛꯅ ꯅꯥꯉꯟꯗ ꯊꯥꯔꯛꯈꯤ꯫ ꯑꯩꯁꯨ ꯏꯗꯣꯝꯆꯥ ꯍꯣꯏ ꯍꯥꯏꯔꯒ ꯍꯧꯒꯠꯂꯦ꯫ ꯏꯁꯥꯁꯦ ꯏꯄꯥ ꯄꯥꯈꯠꯂꯦ꯫ ꯕ꯭ꯔꯁꯀꯗꯣ ꯇꯧꯗ꯭ꯔꯦ, ꯑꯩꯅ ꯋꯥꯏꯗꯣ ꯇꯩꯊꯣꯛꯑꯦ꯫ ꯕꯦꯝꯃꯗ ꯑꯃꯨꯛ ꯏꯗꯣꯝꯆꯥꯅ ꯉꯥꯡꯕꯤꯈꯤ꯫ ꯑꯁꯨꯝꯅ ꯏꯊꯠ ꯇꯠꯇꯅ ꯑꯩꯉꯣꯟꯗ ꯑꯣꯠꯄ ꯍꯧꯔꯛꯈꯤ꯫ ꯑꯩꯕꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯈꯤ꯫ ꯅꯣꯡꯃ ꯀꯀꯥꯗꯣ ꯐꯣꯟ ꯇꯧꯔꯛꯑꯦ꯫ ꯕꯦꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩ꯫ ꯃꯗꯨꯗ ꯕꯦꯝꯃꯅ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯀꯥꯗ ꯂꯣꯏꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯀꯀꯥꯗꯨꯅ ꯑꯩ ꯑꯣꯏꯅ ꯐꯣꯟꯗꯣ ꯄꯥꯏꯍꯜꯂꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯐꯣꯟꯗꯣ ꯄꯥꯏ꯫ ꯑꯗꯨꯒ ꯑꯩꯅ ꯀꯞꯂꯒ ꯄꯥꯎꯗꯣ ꯀꯀꯥꯗ ꯇꯝꯃꯦ꯫ ꯀꯀꯥꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯑꯩ ꯂꯥꯛꯀꯦꯅ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯕꯦꯝꯃꯗ ꯄꯤꯌꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯐꯣꯟꯗꯣ ꯕꯦꯝꯃꯗ ꯄꯤ꯫ ꯕꯦꯝꯃꯗ ꯀꯀꯥꯅ ꯅꯃꯥꯗꯣ ꯐꯣꯟ ꯄꯥꯏꯍꯜꯂꯣ ꯍꯥꯏꯕꯗꯒꯤ ꯏꯗꯣꯝꯆꯥꯗ ꯐꯣꯟꯗꯣ ꯄꯥꯏꯍꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯐꯣꯟꯗ ꯏꯗꯣꯝꯆꯥꯒ ꯀꯀꯥꯒꯁꯦ ꯌꯥꯝꯅ ꯈꯠꯅꯈꯤ꯫ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯦ꯫ ꯕꯦꯝꯃ ꯑꯩ ꯆꯠꯂꯒꯦꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯕꯦꯝꯃꯅ ꯏꯆꯦ ꯀꯥꯏꯗꯅꯣ, ꯕꯕꯥ ꯂꯥꯛꯑꯅꯤꯌꯦ꯫ ꯃꯗꯨꯗ ꯕꯦꯝꯃ ꯏꯗꯣꯝꯆꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯐꯨꯔꯅꯤ, ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗꯨꯗꯒꯤ ꯆꯠꯂꯛꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯋꯦꯇꯤꯡ ꯁꯦꯠ ꯑꯃ ꯂꯩ, ꯃꯗꯨꯗ ꯆꯪꯗꯨꯅ ꯑꯩ ꯐꯝꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯑꯝꯃꯦ꯫ ꯑꯩꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯎꯔꯕꯁꯨ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯀꯅꯥꯕꯨꯁꯨ ꯑꯩꯉꯣꯟꯗ ꯅꯤꯡꯁꯤꯡꯈꯤꯗꯦ꯫ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯗꯣ ꯑꯩ ꯃꯤꯀꯨꯞꯇꯨꯗ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯑꯩꯅ ꯏꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯈꯤ꯫ ꯏꯃꯥ, ꯅꯪ ꯂꯥꯛꯑꯣ, ꯑꯩ ꯏꯃꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯦ, ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯩꯅꯤꯡꯉꯦ ꯏꯃꯥ꯫ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯕ ꯏꯃꯥꯟꯅꯕꯁꯤꯡ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯈꯤꯕꯗꯣ ꯎꯕ ꯃꯇꯝꯗ ꯑꯩ ꯕꯕꯥ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯩꯁꯨ ꯏꯃꯥ ꯕꯕꯥꯗꯣ ꯄꯨꯟꯅ ꯂꯩꯔꯝꯃꯕꯗꯤ ꯃꯣꯏꯒꯤ ꯑꯁꯨꯝꯅ ꯑꯩꯁꯨ ꯏꯃꯥ ꯕꯕꯥꯒ ꯅꯣꯛꯅꯣꯛꯇꯨꯅ ꯆꯠꯀꯅꯤꯀꯣ꯫ ꯃꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩ ꯏꯃꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯕꯕꯥ, ꯑꯩꯒꯤ ꯌꯨ ꯉꯥꯎꯕ ꯕꯕꯥꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ꯫ ꯕꯕꯥꯅ ꯌꯨꯗ ꯍꯦꯟꯅ ꯂꯥꯏꯆꯨꯈꯤꯕꯗꯣ ꯀꯅꯥꯅꯅꯣ? ꯏꯃꯥꯅꯅꯦ꯫ ꯃꯗꯨ ꯅꯤꯡꯁꯤꯡꯉꯛꯄ ꯃꯇꯝꯗ ꯑꯩ ꯏꯃꯥꯕꯨ ꯑꯃꯨꯛꯁꯨ ꯀꯥꯎꯊꯣꯛꯈꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯝꯕ, ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩꯅ ꯀꯞꯈꯤꯕꯗꯣ, ꯃꯤꯀꯨꯞꯇꯨꯗ ꯑꯩ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯡꯈꯤ꯫ ꯑꯩ ꯋꯦꯇꯤꯡ ꯁꯦꯠꯇꯣ ꯃꯗꯨꯗ ꯑꯗꯨꯝ ꯑꯍꯤꯡ ꯂꯦꯟꯈꯤ꯫ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯕꯣꯛ ꯑꯃꯁꯨ ꯁꯤꯡꯖꯨ ꯌꯣꯜꯂꯦ꯫ ꯑꯗꯨꯅ ꯐꯛ ꯁꯦꯒꯥꯏꯕ ꯐꯤ ꯈꯔ ꯐꯠꯇꯕ ꯈꯔꯁꯨ ꯂꯩꯔꯝꯈꯤ꯫ ꯆꯥꯛ ꯆꯥꯕꯗ ꯐꯝꯅꯕ ꯐꯥꯜ ꯃꯆꯥ ꯑꯃꯒ ꯂꯩꯔꯝꯃꯦ꯫ ꯑꯩꯅ ꯐꯛꯇꯣ ꯊꯥꯗꯨꯅ ꯑꯩ ꯇꯨꯝꯃꯝꯃꯦ꯫ ꯆꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯝꯃꯛꯈꯤ꯫ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯋꯦ꯫ ꯍꯩꯅꯤꯡꯗꯣ ꯑꯩꯅ ꯑꯃꯝꯕꯗꯨꯗ ꯃꯥꯔꯒ ꯑꯃ ꯈꯨꯟꯗꯨꯅ ꯆꯥꯈꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯈꯪꯗꯦ, ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯒꯤ ꯀꯥꯆꯤꯟꯗ ꯑꯩꯈꯣꯏꯒꯤ ꯀꯧꯇꯥ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯩꯅ ꯃꯗꯣ ꯊꯛꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯑꯩ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯦ꯫ ꯑꯩ ꯌꯥꯝꯅ ꯏꯪꯉꯛꯈꯤ꯫ ꯀꯥꯡ ꯃꯔꯛ ꯑꯗꯨꯗ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ꯫ ꯑꯩꯒꯤ ꯐꯨꯔꯤꯠ ꯇꯤ ꯁꯥꯔꯠ ꯑꯃꯈꯛꯇꯅꯦ ꯑꯩꯅ ꯂꯤꯠꯂꯤꯕ, ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎ ꯍꯥꯐꯦꯟ ꯑꯃꯒ꯫ ꯑꯩ ꯐꯛꯇꯨꯗ ꯃꯆꯤ ꯑꯃ ꯇꯥꯁꯤꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯑꯍꯤꯡꯗꯣ ꯂꯦꯟꯈꯤ꯫ ꯏꯇꯣꯝꯇꯁꯨ ꯀꯞꯆꯩ꯫ ꯏꯃꯥ, ꯕꯕꯥ, ꯆꯦꯆꯦ, ꯗꯗꯥ ꯃꯣꯏꯕꯨ ꯅꯤꯡꯁꯤꯡꯉꯒ ꯑꯗꯨꯃꯛ ꯀꯞꯈꯤ꯫ ꯑꯗꯨꯒ ꯑꯩ ꯑꯍꯤꯡꯗꯣ ꯌꯥꯝꯅꯁꯨ ꯀꯤꯈꯤ꯫ ꯏꯁꯥꯗ ꯑꯀꯤꯕ ꯄꯥꯈꯠꯄꯅ ꯄꯤꯛ ꯊꯟꯈꯤ꯫ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯗ꯭ꯔꯦ꯫
ꯑꯆꯤꯛꯄ ꯑꯍꯤꯡ ꯃꯤ ꯀꯅꯥꯁꯨ ꯎꯗ꯭ꯔꯕ ꯃꯇꯝꯗꯣ ꯃꯗꯨꯗ ꯑꯩ ꯏꯃꯥꯕꯨ ꯁꯣꯟꯗꯨꯅ ꯑꯩꯅ ꯀꯞꯈꯤ꯫ ꯏꯃꯥ, ꯅꯪ ꯌꯥꯝꯅ ꯐꯠꯇꯦ꯫ ꯀꯔꯤꯒꯤ ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯃꯤꯅꯣ? ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯆꯥ ꯑꯩꯕꯨ ꯀꯔꯤꯒꯤ ꯄꯣꯛꯄꯤꯔꯤ? ꯏꯃꯥ, ꯅꯪ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯝꯕ ꯌꯥꯗ꯭ꯔꯥ? ꯕꯕꯥ, ꯅꯪꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇ꯭ꯔꯥ? ꯑꯩꯕꯨ ꯏꯊꯟꯗ ꯊꯅꯝꯂꯒ ꯕꯕꯥ ꯅꯪ ꯀꯩꯗꯧꯕꯩ ꯆꯠꯂꯤꯅꯣ? ꯑꯩ ꯑꯍꯤꯡꯁꯦ ꯌꯥꯝꯅ ꯀꯤꯖꯩꯌꯦ꯫ ꯆꯦꯆꯦ, ꯗꯗꯥ, ꯅꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯥꯛꯅꯤꯡꯉꯦ꯫ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ꯫ ꯃꯌꯥꯝ ꯃꯣꯏꯕꯨ ꯅꯤꯡꯁꯤꯡꯂꯒ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯑꯩ ꯆꯦꯆꯦ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯆꯠꯂꯨꯅꯤ? ꯀꯔꯝꯅ ꯃꯣꯏꯒꯤ ꯂꯩꯐꯝ ꯊꯤꯔꯨꯅꯤ? ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯣ ꯒꯥꯔꯤꯁꯨ ꯄꯥꯛꯅ ꯐꯪꯗꯦ꯫ ꯌꯥꯝꯅ ꯇꯥꯡꯅ ꯑꯃꯅꯤ ꯈꯛ ꯆꯦꯟꯕꯅꯦ꯫ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯤꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗ ꯒꯥꯔꯤ ꯉꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤꯗꯤ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯣ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯇꯥꯔ ꯃꯥꯜꯂꯦ꯫ ꯃꯇꯝꯗꯣ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯈꯤ꯫ ꯃꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯁꯨ ꯈꯔ ꯅꯛꯅꯔꯦ꯫ ꯃꯗꯨꯗ ꯅꯨꯃꯤꯠ ꯊꯣꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯑꯁꯤꯅ ꯆꯤꯡꯗꯣꯟꯁꯤꯗꯒꯤ ꯈꯔ ꯍꯦꯟꯒꯠꯂꯗꯤ ꯄꯨꯡ 8 ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯒꯥꯔꯤ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯣꯇꯣ ꯑꯃ ꯃꯤ ꯀ꯭ꯔꯤꯛ ꯏꯟꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯩꯅ ꯈꯥꯝꯗꯨꯅ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ, "ꯀꯀꯥ, ꯑꯩ ꯏꯝꯐꯥꯜꯒꯤ ꯎꯔꯤꯄꯣꯛꯇ ꯑꯩꯕꯨ ꯊꯤꯟꯕꯤꯌꯣꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯀꯀꯥ ꯑꯗꯨꯅ, "ꯅꯪꯕꯨ ꯂꯩꯐꯝ ꯈꯪꯕ꯭ꯔꯣ?" ꯑꯩꯅ, "ꯈꯪꯗꯤꯌꯦ, ꯅꯣꯏꯅ ꯊꯤꯟꯖꯤꯟꯕꯤꯌꯣꯅ ꯍꯥꯏꯖꯈꯤ꯫ ꯑꯩꯒꯤ ꯏꯇꯧ, ꯑꯩꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯏꯃꯥꯒꯨꯝꯂꯕꯤ ꯑꯃꯅ ꯑꯩꯕꯨ ꯁꯛ ꯈꯪꯕꯤꯔꯝꯗꯨꯅ ꯑꯩꯉꯣꯟꯗ ꯅꯣꯏ ꯗꯗꯥꯒꯤ ꯂꯩꯐꯝꯗꯣ ꯊꯤꯟꯕꯤꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯒꯥꯔꯤꯗ ꯀꯥꯍꯟꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯃꯥꯒꯨꯝꯂꯕꯤ ꯑꯗꯨꯒꯤ ꯇꯝꯄꯥꯛꯇ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯐꯝꯍꯟꯈꯤ꯫ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯏ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯑꯩꯅ ꯂꯣꯏꯅ ꯂꯤꯈꯤ꯫ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯀꯞꯈꯤ꯫ ꯑꯁꯨꯝꯅ ꯕꯖꯥꯔ ꯌꯧꯔꯦ꯫ ꯏꯃꯥꯒꯨꯝꯂꯕꯤ ꯑꯗꯨꯒ ꯎꯔꯤꯄꯣꯛꯇ ꯌꯦꯟ ꯕꯣꯏꯂꯔ ꯐꯥꯔꯝꯗꯣ ꯍꯪꯗꯨꯅ ꯊꯤꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯃꯩꯊꯪꯗ ꯗꯗꯥꯒꯤ ꯂꯩꯐꯝꯗꯣ ꯌꯧꯔꯦ꯫ ꯑꯗꯨꯒ ꯗꯗꯥꯒ ꯑꯩꯒ ꯎꯅꯔꯝꯃꯦ꯫ ꯑꯩ ꯗꯗꯥ ꯎꯕ ꯃꯇꯝꯗ ꯍꯔꯥꯎꯅ ꯆꯦꯠꯁꯤꯟꯗꯨꯅ ꯑꯩ ꯀꯞꯈꯤ꯫ ꯉꯁꯥꯏꯒꯤ ꯈꯥꯡꯒꯠꯇꯨꯅ ꯂꯥꯛꯄ ꯑꯋꯥꯕ, ꯑꯀꯤꯕ, ꯄꯥꯈꯠꯄ, ꯇꯨꯖꯨꯡꯕ ꯄꯨꯝꯕꯗꯣ ꯑꯩ ꯗꯗꯥꯗꯨꯗ ꯄꯨꯝꯅꯃꯛ ꯍꯩꯊꯈꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯒꯨꯝꯂꯕꯤꯗꯣ ꯃꯗꯨꯁꯨ ꯀꯞꯈꯤ꯫ ꯑꯗꯨꯒ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯈꯤ, "ꯏꯕꯨꯡꯉꯣ, ꯅꯣꯏꯅꯗꯤ ꯑꯩꯁꯦ ꯈꯪꯉꯝꯃꯔꯣꯏ꯫ ꯑꯩꯅꯗꯤ ꯅꯣꯏꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ꯫ ꯅꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯈꯪꯂꯤ꯫ ꯑꯗꯣ ꯅꯆꯟꯅꯨꯄꯤꯁꯦ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤꯅ ꯒꯥꯔꯤ ꯉꯥꯏꯔꯝꯕꯗꯒꯤ ꯑꯩꯅ ꯄꯨꯕꯤꯔꯛꯄꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯍꯔꯥꯎꯅ ꯂꯩꯍꯧꯔꯣꯀꯣ꯫ ꯏꯃꯥꯁꯨ ꯆꯠꯂꯒꯦꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ, "ꯁꯦ, ꯂꯨꯄꯥ 20ꯁꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯎ" ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯤꯀꯨꯞ ꯑꯗꯨꯗ ꯗꯗꯥꯁꯨ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ꯫ ꯏꯃꯥꯒꯨꯝꯂꯕꯤꯗꯣ ꯃꯗꯨꯗ ꯏꯃꯥ ꯍꯥꯏꯔꯒ ꯀꯞꯇꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯑꯗꯨꯒ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯗꯣ ꯆꯠꯈ꯭ꯔꯦ꯫ ꯗꯗꯥꯅ ꯑꯩꯕꯨ ꯃꯥꯒꯤ ꯕꯣꯏꯂꯔ ꯐꯥꯔꯝ ꯇꯧꯔꯤꯕ ꯃꯄꯨꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯟꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯈꯤ꯫ ꯕꯣꯏꯂꯔ ꯐꯥꯔꯝ ꯑꯗꯨꯒꯤ ꯃꯄꯨꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯕꯥꯃꯣꯟ ꯂꯩꯀꯥꯏꯒꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯩꯕꯨ ꯂꯩꯅꯕ ꯁꯤꯟꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯗꯗꯥꯅ ꯑꯩꯕꯨ ꯌꯦꯟ ꯊꯣꯡꯕꯁꯨ ꯄꯤꯖꯕꯤꯈꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯍꯤꯡꯂꯤ ꯃꯈꯩꯗꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯅ ꯗꯗꯥꯗ ꯄꯦꯟꯗꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯂꯤꯈꯤ꯫ ꯗꯗꯥꯁꯨ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯀꯞꯈꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯗꯗꯥꯒ ꯆꯦꯆꯦꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯍꯣꯝꯗꯨꯗ ꯂꯥꯛꯑꯝꯃꯦ꯫ ꯂꯝꯕꯤꯗ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯨ ꯐꯖ ꯂꯩꯕꯤꯈꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩ ꯗ꯭ꯔꯦꯁ ꯑꯍꯟꯕ ꯁꯦꯠꯄ ꯐꯪꯉꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯑꯩ ꯃꯤꯀꯨꯞꯇꯣ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯁ꯭ꯀꯨꯜꯗꯣ ꯌꯧꯔꯦ꯫ ꯑꯗꯨꯕꯨ ꯂꯤꯡꯈꯠꯂꯤꯕ ꯐꯥꯎꯟꯗꯔꯁꯦ ꯅꯨꯄꯤꯅꯦ, ꯃꯤꯁ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ꯫ ꯃꯤꯁꯇꯨꯒ ꯑꯩꯈꯣꯏ ꯗꯗꯥꯗꯨꯒꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯁꯨ ꯏꯅꯈꯤ꯫ ꯃꯗꯨꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ, ꯍꯣꯝ ꯑꯁꯤꯗ ꯉꯁꯤꯗꯒꯤ ꯂꯩꯔꯗꯧꯕꯅꯤꯅ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯗꯧꯅꯤ꯫ ꯑꯉꯥꯡꯁꯦ ꯀ꯭ꯂꯥꯁ 3ꯗꯒꯤ ꯃꯃꯤꯡ ꯆꯟꯕꯤꯔꯅꯤ꯫ ꯑꯗꯨꯅ ꯍꯌꯦꯡ 12 ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯄ ꯌꯥꯔꯣꯏ꯫
mabu unaba lakpadi yani hainasu sign tawnakhi. Asumna dada hoisu chakre. Dadana aingwada achapa chaw hainasu lupa samga amasu aingwada piramki. Aduga boiler farm adugi mapudunasu aingwada lupa sama sapi ahum amasu piramki. Numito hong aduda leramba miyusinga aiga sakamai khanaki. Aigumna laibak thirabi aigi imanabi hekta haijage moi ani yarmki. Leifamdi kumbiromdaine mamingsu losagi mayam. Moiga aigasa awa nungai wari sanaduna numi adudagi ai homduda laiki. 2014 so loikre 2015 ne ai class 3 mingchamiduna ai kaki. Asamna chahi khra hokraba matong aina class 8 kaba chahi ne numito yaksangmai thaba numine dadaga sesega aigi manakta laame. Matam kuina chahi taruk tare unarodraba matong dadaga chesega uba matamda ai yamna haraujaki. Dada seso yamna harawe. Dadana aingwada ngasidi isa lawba laine yaksang manungsa ada lairase lao Mr. Harase haiduna Mr. Haijaki. Yaksang manungsa yumda pujarugi haiduna Mr. Hai. Adobo Mr. Yarakidre. Dada sesena yamna kana haije. Adobo upai leite. Misna noida natro matamduda tube lodri phawba lawba chapa amata yaro haiduna hainakibado. Dada jese upai lekhidre. Numito ai yamna nungaikide. Aishu yaksangdo yaurani khandana jese dadana harauna ibu lawba lakhibado. Makhoi anishu nungaitana mamita milupirangsena aduma hanki. Dada jesena chatlamdaigi hom aduda leiriba aikhoi myamgi asapasu leibiramki. Asamna chahi khara chu hawkhre ai 12 kare. Aikhoina leiriba homdugi maningda inkhonama yamna chawna lei. Maduda misoina yum ama saki. Yum sabade yawa nupa ama khakna aingwanda propose tawraki. Ai matamda yakhide. Aina thabak suba mogi sa thimba piba sapada nupaduna aingwanda yamna tolaki. Aduba matamda ayamna pakhatki. Misoya madi atopa mina uraga kai haini nutigi girgi sum mana detakselaki. Aina noma chithi oina iraga mongoda piki. Ai khanaba yare haina mahakdi phone pai. Aduba matamda aidi phone pai di. Ibani lona lona chithi de paw phawnaduna paw phawnaki. Aikhoina lerba iskunda CCTV camera yamna khille. Ibani yamna wana paw phawnaki. Ma ai unabagi matam tanjase aina thabak subagi cha thaknaba thinba chapase masida natradi tanja phangamde. Asamna magai gasa sum khangnarapana ngasida aisu 12 lore mahana aigi care yamna lobiki. Mayam ma ai nusine habagi wane. Ibani pataba wakalamata khanade aisu aigi panam amagi dama kana honari. Adugo mahaksu BA loiduna thabak ngaiduna lei. Migi makhadasu thabak suba yawbane. Hausite aisu 12 examdo loikre. Aikhoigi leminaba sinkharasu mama pasingna lawba laame. Aduba aigide kananasu lawba lakhidre. Numi adugi nongamane thajadana jese dadana aibu lawba lakhi. Jese na misoina aigi sanbu anoba mapo amada pupide. Miski laman kaujaro haina khurumjaki. Maduda misna dahoide karigi lamano aikhoina pamadi makhoina mi amam oinaba simbibaduna haraga aingwana misna exam haidopaga lauko nang misoina saiba ngahangba huba mayamdo warauganuko nakhoibo nungsibagine haraki. Aina misda yamna nungsina miss haraga miski makhong paiduna kapsai. Ai school adudagi nungaitana tholaki. Lambida aiga khangnaba nupado ngaiduna lerame. Mahakna mahagi nambado aingona piraki. Ado map aigi yumdo hanabano thangibadaso sise dadana handoome. Haujikti yumduda sangduna sise dada aikoi hum nungaina lei. Adobo nungaina lei haijabagi wane. Matam aduda aigi babado madu matang leijaramabadi nungaibase mapung pharamgani. Masi khaluba matamda jese dada ai nungaifam hekta khangde. Haujikti aisu chaure
ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥꯒꯤ ꯂꯩꯐꯝꯗꯣ ꯑꯩꯅ ꯊꯤꯕ ꯍꯧꯈꯤ꯫ ꯃꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ꯫ ꯄꯤꯛꯏꯉꯩꯒꯤ ꯃꯇꯝꯗ ꯃꯃꯥ ꯑꯣꯏꯕ ꯃꯍꯥꯛꯅ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯃꯥꯕꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯉꯤ꯫ ꯏꯃꯥꯕꯨ ꯀꯥꯎꯊꯣꯛꯀꯦ ꯍꯥꯏꯕꯁꯦ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯃꯁꯤꯅꯅꯤꯀꯣ ꯃꯌꯥꯝꯅ ꯏꯃꯥꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯔꯤꯕꯗꯣ꯫ ꯑꯩ ꯗꯗꯥ ꯑꯃꯗꯤ ꯆꯦꯆꯦ ꯈꯪꯍꯟꯗꯕꯤ ꯀꯀꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯣꯟꯅ ꯆꯠꯂꯝꯃꯦ꯫ ꯀꯀꯥꯗꯣ ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯕꯦꯝꯃꯅ ꯀꯀꯥꯗꯨꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕꯤꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯆꯠꯄ ꯃꯇꯝꯗ ꯏꯗꯣꯝꯆꯥꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯩꯅ ꯕꯦꯝꯃ ꯀꯀꯥ ꯍꯥꯏꯅ ꯀꯧꯈꯤ꯫ ꯕꯦꯝꯃꯗꯤ ꯑꯩꯅꯤ ꯍꯥꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯆꯦꯆꯦ ꯍꯥꯏꯅ ꯍꯔꯥꯎꯅ ꯀꯧꯔꯛꯈꯤ꯫ ꯀꯀꯥꯁꯨ ꯑꯩꯅꯤ ꯍꯥꯏꯅ ꯈꯪꯕꯗꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯄꯨꯝꯕ ꯅꯨꯃꯤꯠꯇꯣ ꯁꯥꯟꯅꯩ꯫ ꯑꯩꯅ ꯀꯀꯥꯗꯨꯗ ꯏꯃꯥꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯃꯐꯝꯗꯣ ꯀꯀꯥ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯥꯛꯑꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯏꯃꯥꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯃꯃꯤꯡ ꯍꯪꯗꯨꯅ ꯏꯃꯥꯒꯤ ꯌꯨꯝꯗꯨꯗ ꯑꯩ ꯂꯥꯛꯈꯤ꯫ ꯑꯩꯒꯤ ꯏꯃꯥꯗꯣ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯆꯤꯟꯁꯤꯗꯒꯤ ꯏꯃꯥꯕꯨ ꯀꯧꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯕꯨ ꯄꯥꯛ ꯍꯦꯛꯇ ꯀꯧꯕ ꯉꯝꯗꯦ꯫ ꯑꯩꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯕꯨ ꯁꯛ ꯈꯪꯕꯤꯔꯝꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯅ ꯏꯕꯦꯝꯃ ꯀꯅꯥ ꯍꯪꯕꯅꯣ? ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯒꯤ ꯂꯦꯡꯒꯥ ꯑꯣꯏꯗꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯏꯃꯥ ꯀꯅꯥ ꯍꯪꯉꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯤꯠꯀꯤ ꯄꯤꯁꯦ ꯊꯤꯡꯕ ꯉꯝꯍꯧꯗꯦ꯫ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯀꯞꯇꯨꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯑꯩ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯗꯗꯥ ꯆꯦꯆꯦꯗ ꯄꯥꯎ ꯄꯨꯟꯕ ꯇꯝꯃꯦ꯫ ꯗꯗꯥ ꯆꯦꯆꯦꯗꯤ ꯍꯥꯟꯅꯗꯒꯤ ꯃꯃꯥꯁꯦ ꯄꯟꯕ ꯌꯥꯗꯕꯅꯦ꯫ ꯉꯁꯤꯁꯨ ꯑꯗꯨꯝ ꯁꯥꯎꯔꯛꯈꯤ꯫ ꯑꯩ ꯅꯨꯃꯤꯠꯇꯣ ꯗꯗꯥ ꯑꯃꯗꯤ ꯆꯦꯆꯦꯅ ꯍꯥꯏꯕꯁꯦ ꯏꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯩ ꯏꯃꯥꯕꯨꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯅꯤꯡꯈꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤꯁꯨ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯕ ꯃꯆꯥ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯏꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯔꯣꯏ ꯍꯥꯏꯅ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯗꯗꯥꯁꯨ ꯅꯨꯄꯤ ꯆꯦꯜꯂꯛꯇꯨꯅ ꯂꯨꯍꯣꯡꯉꯦ꯫ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯆꯥꯎꯅꯗꯤ ꯍꯣꯡꯉꯝꯗꯦ꯫ ꯄꯤꯛꯇꯛꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯜꯂꯦ꯫ ꯗꯗꯥ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯗ꯭ꯔꯤꯉꯩ ꯗꯗꯥꯁꯨ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯃꯈꯣꯡ ꯌꯦꯠꯇꯣ ꯇꯦꯛꯇꯨꯅ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯆꯠꯄ ꯉꯝꯗꯅ ꯂꯩꯈꯤ꯫ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃꯃꯨꯛ ꯍꯥꯞꯄꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯟꯖꯩ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯍꯧꯔꯛꯑꯝꯒꯅꯤ꯫ ꯑꯗꯨꯅ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯗ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ ꯊꯦꯡꯅꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯅ ꯄꯨꯟꯁꯤꯗ ꯄꯦꯜꯍꯧꯗꯕ ꯑꯃꯈꯛ ꯂꯩ꯫ ꯑꯩꯅ ꯉꯁꯤꯐꯥꯎ ꯑꯩꯅ ꯈꯟꯈꯤ ꯑꯩꯅ ꯕꯕꯥꯗꯣ ꯍꯥꯠꯄꯅꯦ꯫ ꯋꯥꯈꯜꯁꯤꯅ ꯑꯗꯨꯃꯛ ꯈꯜꯂꯦ꯫ ꯃꯔꯝꯗꯤ ꯕꯕꯥꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯉꯣꯟꯗ ꯏꯆꯥꯃꯆꯥ ꯕꯕꯥ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯅ ꯇꯣꯏꯅ ꯀꯧꯈꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯇꯨꯝꯅꯤꯡꯕꯅ ꯍꯦꯟꯈꯤꯕꯅ ꯑꯩꯅ ꯕꯕꯥꯕꯨ ꯍꯟꯅ ꯌꯦꯡꯈꯤꯗꯕꯅꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯕꯕꯥ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯑꯩ ꯕꯕꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯃꯌꯥꯝ ꯑꯩꯒꯤ ꯏꯃꯥꯗꯣ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯣꯏꯔꯕꯁꯨ ꯑꯩ ꯏꯃꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯅꯗꯤ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯗ꯭ꯔꯦ꯫ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯕꯨꯅ ꯃꯌꯨꯡꯗ ꯂꯪꯁꯤꯟꯗꯨꯅ ꯃꯁꯥꯒꯤꯗ ꯈꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯦ꯫ ꯃꯌꯥꯝ ꯏꯃꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦꯀꯣ꯫ ꯑꯩꯒꯨꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯤꯔꯕꯤ ꯀꯌꯥ ꯑꯃꯁꯨ ꯋꯥꯔꯝꯒꯅꯤ ꯀꯞꯂꯝꯒꯅꯤꯀꯣ꯫ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯥꯏꯕꯪ ꯃꯄꯨꯃꯥꯒꯤ ꯂꯤꯂꯥ ꯃꯌꯥꯝꯁꯦ ꯄꯨꯝꯅꯃꯛꯁꯦ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫